ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏꯊꯦꯝ ꯀꯨꯟꯖꯦꯊꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯁꯦꯔꯧ ꯂꯝꯈꯥꯏꯗꯒꯤ MRꯒꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯏꯂꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯕꯣꯔꯣ ꯕꯦꯀ꯭ꯔꯥꯒꯤ ꯗꯨꯀꯥꯟ ꯃꯔꯤ ꯕꯣꯝꯅ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯔꯥꯁ ꯖꯒꯣꯏ ꯑꯁꯤ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯑꯃꯗꯤ ꯏꯃꯣꯁꯅꯦꯜꯅ ꯌꯣꯝꯂꯕ ꯃꯥꯂꯦꯝꯒꯤ ꯇꯣꯞ ꯇꯣꯞꯄ ꯖꯒꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯕꯨꯗꯙ ꯆꯤꯡꯊꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯃꯥꯌꯣꯛꯅꯅꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯔꯧ ꯂꯝꯈꯥꯏꯗ ꯊꯝꯕ 9ꯁꯨꯕ MRꯒꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯂꯩꯉꯥꯛꯅ ꯏꯂꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯍꯥꯏꯔꯤꯕ ꯁꯦꯔꯧ ꯂꯝꯈꯥꯏꯒꯤ ꯄꯣꯁꯠ ꯑꯁꯤꯗꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ 9ꯁꯨꯕ MRꯒꯤ ꯕꯠꯇꯥꯂꯤꯌꯟꯗꯒꯤ ꯒꯥꯔꯤ ꯊꯥꯔꯛꯇꯨꯅ ꯂꯧꯕ ꯂꯥꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯒꯨꯅꯨ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯁꯪꯒꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯔꯦꯗ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡꯃꯛꯇꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯧꯊꯣꯛꯅꯈꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁꯨꯒꯨꯅꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗꯒꯤ ꯚꯣꯠꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯦꯔꯧ ꯂꯝꯈꯥꯏꯗꯒꯤ MRꯒꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯨꯀꯤꯁꯤꯡꯅ ꯑꯅꯧꯕ ꯂꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯑꯍꯦꯟꯕ ꯐꯣꯔꯁ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕ ꯐꯥꯎꯗ ꯌꯥꯗꯗꯅ ꯀꯣꯟꯅꯗꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯗꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯄꯥꯝꯖꯔꯤꯉꯩꯁꯤꯗ ꯂꯩꯔꯤꯕ ꯈꯔ ꯈꯛꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯣꯏ 35 ꯂꯩꯕꯗ 12 ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯌꯥꯔꯒꯗꯤ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯔꯛꯇꯒꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯀꯩꯒꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯗꯤ ꯍꯥꯏꯕ ꯐꯥꯎꯗ ꯌꯥꯗꯗꯅ ꯁꯤꯗ ꯂꯩꯔꯤꯕ ꯈꯔ ꯈꯛꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯣꯏ ꯃꯤꯠꯁꯤꯗ ꯎꯖꯗ꯭ꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ 8MR ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯁꯨꯛꯌꯥ ꯌꯥꯖꯅꯤꯡꯗꯦ ꯁꯨꯛꯌꯥꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯗꯨꯀꯣꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯄꯤꯁꯐꯨꯜ ꯀ꯭ꯂꯕ ꯄꯨꯔꯤ ꯄꯨꯔꯥꯕꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯟꯅ 153 ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯃꯥꯁ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯗꯨꯀꯣꯒ ꯆꯠꯃꯤꯟꯅꯔꯤꯕ ꯁꯣꯁꯤꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯄꯤꯁꯐꯨꯜ ꯀ꯭ꯂꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯅꯔꯤ ꯏꯝꯐꯥꯜ ꯏꯁꯠ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯥꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯊꯪꯁꯤꯠꯅ ꯗꯥꯛꯇꯔ W. ꯄꯤꯄꯤꯂꯨ, ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁꯔ M.D. ꯕꯣꯕꯤ, B.F.A. T.H. ꯆꯤꯡꯂꯦꯝꯕꯁꯤꯡ, ꯚꯦꯇꯔꯤꯅꯔꯤ ꯑꯦꯇꯦꯟꯗꯦꯟꯠ N. ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡ, ꯚꯦꯇꯔꯤꯅꯔꯤ ꯑꯦꯇꯦꯟꯗꯦꯟꯠꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯨꯀꯣꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ M. ꯄ꯭ꯔꯦꯝꯖꯤꯠ ꯑꯦꯂꯥꯏꯁ ꯊꯕꯤ, ꯄꯤꯁꯐꯨꯜ ꯀ꯭ꯂꯕꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯜ ꯁꯔꯃ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯄꯤꯁꯐꯨꯜ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯟꯗꯛ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯃꯤꯑꯣꯏ 4 ꯔꯦꯕꯤꯁ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝꯗ ꯂꯣꯏꯕ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯁꯤꯡꯗ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯕꯛ ꯀꯟꯈꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯛꯄꯁꯤꯡꯗꯁꯨ ꯉꯁꯤ ꯌꯨꯝꯗ ꯂꯣꯏꯕ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯁꯤꯡꯗ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯑꯣꯜ ꯇꯣꯛꯄꯆꯤꯡ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ATDOꯅ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯧꯕꯥꯜ ꯑꯃꯗꯤ ꯇꯣꯛꯄꯆꯤꯡ ꯚꯦꯇꯔꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯛꯄꯆꯤꯡꯗ ꯂꯩꯕ ꯍꯨꯏ 34 ꯑꯃꯗꯤ ꯍꯧꯗꯣꯡ 6ꯇ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤ꯫
ꯄꯨꯟꯗ ꯄꯨꯟꯁꯤ ꯉꯝꯗꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯤꯡꯈꯠꯈꯤꯕ ꯁꯂꯥꯏ ꯀꯟꯕ ꯂꯨꯞ SKLꯅ ꯁꯥꯐꯣꯡꯈꯤꯕ ꯀꯨꯝꯁꯤꯡ 8 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯊꯧꯕꯥꯜ ꯑꯆꯧꯕ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ To Save Manipur, To Save Indigenous People ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯀꯤ ꯆꯤꯌꯔꯃꯦꯟ ꯁꯔꯥꯏꯆꯥ ꯂꯩꯆꯣꯝꯕꯝ ꯒꯣꯄꯥꯜ, ꯚꯥꯏꯁ ꯆꯤꯌꯔꯃꯦꯟꯁꯤꯡ ꯁꯔꯥꯏꯆꯥ ꯑꯉꯣꯝ, ꯃꯥꯂꯦꯝ ꯈꯣꯟꯕ ꯑꯃꯁꯨꯡ ꯁꯂꯥꯏꯆꯥ ꯅꯤꯡꯉꯣꯝꯕꯝ ꯏꯟꯗ꯭ꯔꯂꯥꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯀꯤ ꯐꯤꯔꯦꯜ ꯆꯤꯡꯈꯠꯈꯤ ꯑꯃꯗꯤ SKLꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯂꯩꯈꯤꯗ꯭ꯔꯕ ꯁꯂꯥꯏꯆꯥ ꯑꯀꯣꯏꯖꯝ ꯖꯣꯒꯤꯟꯗ꯭ꯔ ꯀꯣꯛꯉꯝꯒꯤ ꯐꯣꯇꯣꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯞꯀꯤ ꯐꯥꯎꯟꯗꯔꯒꯤ ꯂꯣꯏꯅꯕꯤꯗꯁꯨ ꯁꯂꯥꯏꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯑꯃ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯤꯝꯁ ꯏꯝꯐꯥꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯦꯃꯥꯇꯣꯂꯣꯖꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯁꯂꯥꯏꯆꯥꯁꯤꯡꯗ ꯀꯠꯊꯣꯛꯂꯕ ꯏ ꯍꯥꯏꯕꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯂꯥꯏꯆꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯏ ꯂꯦꯝꯅ ꯀꯠꯅꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯀꯤ ꯆꯤꯌꯔꯃꯦꯟ ꯁꯔꯥꯏꯆꯥ ꯂꯩꯆꯣꯝꯕꯝ ꯒꯣꯄꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯑꯀꯟꯅꯕ ꯍꯤꯔꯝ ꯑꯃꯃꯝꯗ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ 8ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩꯅ ꯄꯩꯁꯥꯅ ꯍꯥꯏꯔꯨꯔꯒꯁꯨ ꯍꯦꯛ ꯐꯪꯕꯗ ꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯃ ꯑꯣꯏꯔꯤꯕꯅ ꯏ ꯀꯠꯄ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯗ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯏ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ꯫ ꯃꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯂꯥꯏꯆꯥ ꯑꯊꯧꯕ ꯀꯌꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯏꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯔ ꯃꯈꯩ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯊꯝꯗꯨꯅ ꯏ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ SKLꯒꯤ ꯄꯥꯅꯥꯁꯤꯡꯗꯒꯤ ꯂꯥꯛꯄ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30ꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:45 ꯐꯥꯎꯕ ꯕꯣꯔꯣ ꯕꯦꯀ꯭ꯔꯥꯒꯤ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯉꯔꯥꯡ ꯕꯣꯝꯅ ꯗꯨꯀꯥꯟ 4 ꯊꯨꯒꯥꯏꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯌꯥꯅꯤꯡꯗꯦ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯅꯤꯡꯗꯦ, ꯋꯤ ꯋꯥꯟꯠ ꯖꯁꯇꯤꯁ, ꯖꯤꯔꯤꯕꯥꯝꯗ ꯁꯥꯟꯇꯤ, ꯊꯨꯒꯥꯏꯕꯤꯒꯅꯨ, ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯐꯝꯈꯤ꯫ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯝꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯕꯣꯔꯣ ꯕꯦꯀ꯭ꯔꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯗꯅꯕ ꯅꯣꯡꯃꯩ ꯕꯣꯝ ꯀꯌꯥ ꯀꯥꯞꯇꯨꯅ ꯇꯧꯔꯕ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡꯁꯨ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯕꯣꯝꯅ ꯊꯨꯒꯥꯏꯈꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯗ꯭ꯔꯒꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯊꯥꯗꯔꯤꯕ, ꯕꯣꯝ ꯀꯥꯞꯁꯤꯜꯂꯤꯕ, ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯃꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯊꯤꯗꯣꯛꯑꯒ ꯐꯥꯕ ꯄꯨꯟꯕ, ꯗꯟꯗꯤ ꯄꯤꯕ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯤꯇꯩꯁꯤꯡꯁꯦ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯟꯗꯤ ꯄꯤꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯀꯅꯥꯗꯩ ꯀꯔꯤ ꯂꯧꯔꯒ ꯈꯣꯡꯖꯪꯒꯤ ꯃꯊꯪ ꯆꯠꯊꯖꯔꯛꯀꯅꯤ꯫ ꯖꯤꯔꯤ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯂꯨꯞ JAKCLꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯕꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 32 ꯔꯣꯝ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯇꯣꯏꯅ ꯅꯣꯡꯃꯩ ꯕꯣꯝ ꯌꯥꯎꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯔꯦ꯫ ꯖꯨꯟꯒꯤ ꯇꯥꯡ 2ꯗꯁꯨ ꯍꯥꯎꯕꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯗ ꯑꯦꯇꯦꯛ ꯇꯧꯈꯤ, ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯀꯤ SP ꯌꯥꯎꯅ ꯑꯃꯗꯤ ꯄꯤꯁ ꯀꯃꯤꯇꯤ ꯌꯥꯎꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯒ ꯉꯔꯥꯡ ꯑꯃꯨꯛ ꯂꯝꯇꯥꯏ ꯈꯨꯅꯧꯒꯤ ꯍꯥꯎꯕꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟ 4 ꯑꯁꯤ ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏꯔꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯁꯟꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯌꯨ, ꯑꯗꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯁꯔꯀꯥꯔꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯣꯛꯄꯤꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯄꯤꯕꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯁꯦ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ
ꯑꯊꯨꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯣꯜꯈꯔꯁꯦ ꯀꯟꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯒ ꯀꯥꯡꯂꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯁꯤ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯐꯝꯁꯤꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯈꯛ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯧꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯤ ꯑꯍꯨꯝꯗꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯁꯥꯟꯇꯤ ꯑꯃꯈꯛ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯄꯨꯔꯛꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯣꯛꯑ ꯄꯤꯕꯤꯌꯨ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯇꯩ ꯈꯨꯅꯧꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯣꯛꯍꯟꯈꯤꯕ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯖꯨꯀꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯖꯨꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ ꯃꯩꯄꯥꯛ ꯁꯅꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯄꯥꯛ ꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯇꯥꯏ ꯈꯨꯅꯧ ꯍꯥꯏꯕ ꯈꯨꯟ ꯑꯁꯤꯒꯤ ꯍꯧꯕꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯗ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟꯒꯤ ꯁꯠꯇꯔꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯏꯟꯁꯤꯗꯦꯟꯠ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯖꯨꯀꯥꯅ ꯂꯧꯖꯩ꯫ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯍꯧꯕꯝ ꯃꯅꯤꯀꯨꯃꯥꯔꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯀꯌꯥ ꯂꯩꯅꯗꯦ꯫ ꯃꯁꯤꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯝꯅ ꯂꯧꯕꯤꯗꯨꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯤꯝ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ Any incident macha thudok mayam thokhragasu madu maintain tawraga lakpasida kanagumba kharana aikoi masi jiribam sidasu achauba issue ma achauba conflict ma thorna simbra haibasi adukana amchinai aduna amuka jon haijari haiba hanjan yum ama kaktada nomai su kapsan kiba aduga madugi lu du puthok pan ngamdringada amuka sumu bom sakti le bom pokhai han se masi ajugana hakchin logo loinana yam thuna masi judicial inquiry na jagana medical inquiry ama tawani tawbiraga ka pifu jam thuna puthok piu ꯍꯧꯈꯤꯕ ꯆꯍꯤ 2016ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ MP ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯑꯦꯟড ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ MP ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯄꯗ ꯅꯠꯇꯅ ꯂꯩꯐꯝ ꯂꯩꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯥꯊꯩꯔꯒ ꯔꯥꯖꯅꯤꯇꯤꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ MP ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯊꯧꯔꯥꯡꯂꯤꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯎꯕꯤꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯒꯤ ꯔꯥꯏꯠꯇꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯣꯡꯒꯥꯎꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯛꯆꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯒꯤ ꯔꯥꯏꯠ ꯐꯥꯎꯕ ꯃꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ MP ꯏꯂꯦꯛꯁꯟꯗ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯋꯥꯈꯜ ꯄꯨꯟꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯔꯥꯏꯠ ꯇꯨ ꯂꯥꯏꯚꯂꯤꯍꯨꯗ ꯐꯪꯍꯟꯕ ꯂꯣꯏꯅꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯦꯟड ꯔꯤꯁꯦꯇꯜꯃꯦꯟꯠ ꯁꯤꯟꯕꯤꯌꯨ꯫
ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ MP ꯏꯂꯦꯛꯁꯟ ꯑꯁꯤ ꯌꯥꯎꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯣꯏꯔꯩ ꯏꯇꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ MP ꯏꯂꯦꯛꯁꯟ ꯌꯥꯎꯗꯅꯕ ꯋꯥꯔꯦꯞ ꯂꯧꯔꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯍꯦꯟꯅꯗꯨꯝ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯒꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯏꯁꯥꯅ ꯈꯪꯅ ꯁꯔꯨꯛ ꯌꯥꯗꯕ ꯍꯥꯏꯕ ꯈꯟꯗꯨꯅ ꯃꯤꯈꯜ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤ꯫ Ministry of Culture, Government of India की Cultural Function and Production Grant Scheme CFPGS की मतेंग लोनना अपुनब इनात चिन्नोन लुप लिलोंग सजिंग ममांग लेकाइना पुथोकपा रास लीला नित्य रास उत्पकी थौरम पांगथोकरे। लुप असिगी प्रेसिडेंट माइबम जॉय कुमार ना प्रिसाइड तौदुना इम्फाल वेस्ट की चजिंग चिंगमांगदा लेबा लुवांग पोपगी ऑडिटोरियम दा पांगथोकिबा थौरम अदुदा EZCC कोलकाता की बोर्ड ऑफ गवर्नर्स की मेंबर बुदा चिंगथामना चीफ गेस्ट अमदी डिपार्टमेंट ऑफ डांस एंड म्यूजिक मणिपुर यूनिवर्सिटी HOD डॉक्टर M थोइबसिंगना गेस्ट ऑफ ऑनर ओइना सरुक याखे। थौरम अदुदा चीफ गेस्ट की वारोल पीरेदुना बुदा चिंगथामना हाइखिबदा इंडिया की सखंगलाबा क्लासिकल डांस की मनुंगदा अमा ओइरिबा मणिपुरी क्लासिकल डांस असिदी एखोइगी मिरोल असिदा नतना तुंगी मिरोल कयाना कायदुना चाबा लोयरदबा मपान नाइदबा कलागी लन अमनी हाइबा याई। एखोइगी रास जगोई असिदी असुकी मतिक फिलोसॉफिकल स्पिरिचुअल इमोशनल इंटेलेक्चुअल एबा अमसुंग फजरोल तना योमलबा मालेमगी टॉप टपा जगोई मखल अमनी। एखोइगी जगोइदा यावरिबा अपुनबा कलागी मसक असिसु अंगकपा अमनी। कला असिदा जगोई इसै डायलॉग साथे कयाना थल्लबा याम मपुंग फाबा कला अमनी। मरम अदुना एखोइगी जगोइबु मपोप कायहंदना थंबा हाइबसी फुरुप असिगी मिरोलना इसाबु ngakjabani haiba yai haiki। जगोइसे अतै जगोइसे काम साथी अनि कोइ जगोइदि कोइ जगोइसे याम फिलोसॉफिकल कोइ जगोइसे याम इमोशनल support spiritual support and philosophical support मसी कोइ जगोइसे पुलप पुनसिलगा लैबा कोइ movement कोइ खोंथांगा कोइ इसेगा कोइ पुनमनसिना योमगा तासिगा सेवा अदुंगा रासना लायसे। मणिपुरदा शांतिपुर उहाइबा यावना तोंगान तोंगान बदिमानदा फेब्रुवारी 22 दगी चरा हेनबगी खोंजंग संगथिनजुना लाखिबा ट्रांसजेंडर सोशल एक्टिविस्ट मालेम थोंगाम ngasi लमफेल पुलिस की टीम अमना महाकी खोंजंग जंगसिनफम इम्फाल वेस्ट की लंबोई खोंनांगखोंगी मैरा संगेंदगी पुलिस टीम अमना फागतक्रे। लोनिना महाकी हक्चांग की फिवम का हेना सोक्रिलपना मरम ओइरगा पुलिस टीम अदुना जेनिम्स की इमरजेंसी ऑब्जर्वेशन वार्ड थमक्रे। निंगसिंगबा याय मे अहोमदगी चथरकलिबा मणिपुर की इरांग असिगी मतंगदा नहासिंगी पुंसी कलु महौसागुम तंगदु लेताबा हंजिलहलु अमदी इंडिया की प्राइम मिनिस्टर मणिपुर लाखलु हाइबा डिमांड सिंग तवदुना ट्रांसजेंडर एक्टिविस्ट मालेम थोंगामना दिल्ली अमदी मणिपुर की तोंगान तोंगान मफम सिंगदा चरा हेनबगी खोंजंग संगसिदुना लाखिबनी। दिल्ली की तिहार जेल थमलिबा भारत राष्ट्र समिति की लुचिंबी के कविताना मागी दरकार पीबीनबा तिहार जेल एडमिनिस्ट्रेटर पाउताक पीबीयु हाइना रोज एवेन्यू कोर्ट एप्लीकेशन पीख्रे। एप्लीकेशन अदुदा पलिबा सिंग अदुदी युमदगी थोंदुना पुरकदबा चिंजाक फेनाट मोंपा फिदक लाइक सिंग कंपल कलमचे सिननबा लिकोन अमदी हिदाकना चिंबनी। अनोक अमसुंग जपे मलासु पुबिरकनबा हाइकी हाइरी। कविता की अवाबा अदु खननबा मार्च 19 हयेंग खनगनी अमदी तिहार जेल ऑथोरिटीना मदु की पाउखुम पिरकनबा हाइकी। दिल्ली एक्सेस पॉलिसी लिंक मनी लॉन्ड्रिंग केस का मरी लेना तेलंगाना लेजिस्लेटिव काउंसिल की
K Kavitha March 15 Director of Information ED-na fakibani thibagi thabak chathakibada Kavithagi mari matasingna apan piki hainasu ED-na fongdoki Daily Access Policy Formulation ki khudongchaba phangnanaba Kavithana Arvind Kejriwal amasung Manish Sisodia yauna AAP gi lusingbasinga watanaki haibagi wafam Kavithana fongdoki hainasu ED-na haiki khudongchaba phangnanaba lupa crore jama AAP gi luchingbasinga pibada Kavithana chene hairi ED-na case asiga mailena lebak asigi mafam chanini fumaga da thiba humbagi thabak sathaki AAP gi miyoi tara manga khaksu fagat ki hairi Arubada Maruba Pau Amukhana Sero Lamkhaidagi MR gi personal khara election da sizinabagi damak lauthuknaba tarakpadagi miyamna irang hawrakre Boro Bekra gi dukan mari pom thugai ki bagi mayukta miyamna wakat mipam phamkre amasung rajagoi asi spiritual amadi emotional na yomlaba malem gi top topa jawoi amani haina buda jingthamna fongdokre Ngasigidi image PAODAM pizaba matang asida losinjari meeting tabiri basingbu amukandang kurumjari